ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯦꯝ.ꯀꯦ. ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯂꯦꯝꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯂꯦꯞꯂꯒꯅ ꯆꯤꯡꯗꯣꯜꯗꯒꯤ ꯌꯦꯡꯊꯔꯛꯂꯒꯅ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯏꯁꯪ ꯁꯪꯅ ꯄꯥꯛꯇꯛꯅꯅ ꯐꯧꯒꯤ ꯆꯔꯣꯡ ꯈꯖꯤꯛ ꯈꯖꯤꯛꯁꯨ ꯇꯝꯕ ꯍꯧꯔꯛꯂꯦ꯫ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯄꯔꯦꯡꯅ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯂꯣꯏꯕꯤ ꯆꯤꯡꯗꯣꯜ ꯃꯥꯒꯤ ꯃꯒꯨꯟ ꯍꯥꯞꯄꯣꯏꯅꯤꯡꯉꯤ ꯆꯥꯎꯔ ꯆꯥꯎꯔꯕ ꯃꯅꯥ ꯄꯨꯡꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯀꯨꯞꯁꯤꯜꯂꯤ ꯆꯤꯡꯃꯥꯏ ꯑꯗꯣ꯫ ꯃꯔꯛ ꯃꯔꯛꯇ ꯎꯔꯤ ꯋꯥꯔꯤꯗ ꯌꯦꯠꯇꯨꯅ ꯍꯦꯛ ꯍꯦꯛ ꯂꯩꯁꯥ ꯇꯝꯕꯤ ꯎꯔꯤꯔꯩꯁꯨ ꯃꯌꯥꯎꯏ꯫ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯥꯅ ꯂꯩꯃꯟ ꯆꯜꯂꯝꯗꯥꯏꯒꯤ ꯐꯨꯒꯥꯏꯅ ꯁꯥꯗꯣꯛꯇꯨꯅ ꯂꯩꯅꯝ ꯌꯦꯜꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯅꯥꯃꯤꯕ ꯃꯥꯂꯪ ꯃꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯃꯊꯧ ꯑꯃꯒꯨꯝ ꯂꯩꯅꯝ ꯌꯦꯟꯕ ꯆꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯄꯤ ꯑꯃ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯎꯖꯥꯎ ꯎꯔꯦꯡ ꯑꯣꯏꯅ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯈꯨꯠꯇ ꯈꯣꯔꯖꯩ ꯑꯃ ꯄꯥꯏ ꯏꯔꯨ ꯂꯨꯅ ꯉꯧꯕ ꯆꯦꯕꯥꯡ ꯑꯃꯗ ꯏꯔꯤ ꯋꯥꯍꯩ ꯈꯔꯁꯨ꯫ ꯁꯖꯤꯕꯨꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯅꯪꯕꯨ ꯎꯖꯈꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯈꯣꯡꯗ ꯈꯨꯠꯇ ꯊꯨꯃꯣꯛ ꯑꯃ ꯄꯥꯏ ꯅꯨꯖꯥ ꯅꯪꯅ ꯆꯣꯡꯈꯠ ꯆꯣꯡꯈꯠ ꯂꯥꯝꯗꯨꯅ ꯍꯦꯛꯂꯝꯕ ꯂꯩꯍꯥꯎꯗꯣ ꯆꯤꯟꯖꯅꯤꯡꯕꯅꯤ ꯄꯥꯈꯪ ꯑꯣꯏꯕ ꯏꯈꯨꯠ ꯑꯁꯤꯅ꯫ ꯑꯗꯨꯕꯨ ꯅꯨꯖꯥꯒꯤ ꯑꯌꯥꯕ ꯐꯪꯗ ꯀꯔꯝ ꯆꯤꯟꯁꯤꯒꯤ ꯈꯟ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ ꯀꯌా ꯈꯥꯡꯈꯤꯕ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩꯒꯨꯝ ꯑꯋꯥꯡꯕ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯇꯧꯒꯨꯝ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯖꯨꯝ ꯖꯨꯝ ꯇꯥꯕ ꯅꯪꯒꯤ ꯁꯝꯂꯥꯡꯗ ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝꯅ ꯃꯒꯨꯜ ꯍꯥꯞꯄꯤ ꯅꯪꯒꯤ ꯁꯝꯂꯥꯡꯅꯤ꯫ ꯇꯨꯝꯇꯛ ꯇꯧꯕ ꯅꯨꯖꯥꯒꯤ ꯌꯥꯇꯣꯟ ꯑꯗꯨꯕꯨ ꯎꯍꯟꯗꯨꯅ ꯅꯪꯅ ꯈꯖꯤꯛ ꯅꯣꯛꯂꯛꯄ ꯇꯝꯕ ꯑꯣꯏꯕ ꯑꯩꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯑꯁꯤ ꯂꯥꯡꯇꯛꯅꯍꯟꯗꯨꯅ ꯂꯩꯔꯦ ꯇꯠꯇꯅ꯫ ꯀꯩꯗꯧꯉꯩꯅꯣ ꯅꯤꯡꯉꯣꯜ ꯅꯪꯕꯨ ꯑꯩꯒꯤ ꯐꯪꯖꯒꯗꯕ ꯆꯠꯂꯨ ꯌꯦꯡꯂꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯨꯖꯥ ꯅꯪꯒꯤ ꯇꯝꯅꯥꯒꯨꯝꯅ ꯅꯤꯡꯊꯤꯖꯕꯤ ꯃꯤꯅꯣꯛ ꯑꯗꯨꯅ ꯅꯤꯜꯂꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯇꯠꯇꯅ꯫ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨꯗꯣ ꯁꯖꯤꯕꯨ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯅꯧꯕ ꯑꯃ ꯂꯥꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦꯗꯣ ꯑꯗꯣꯝꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, ꯑꯁꯤꯛꯄ ꯑꯁꯤꯗ ꯅꯊꯟꯇ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯏꯕꯦꯝꯃ? ꯅꯨꯔꯩ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯅ ꯇꯥꯗꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯤꯕ ꯑꯗꯨ꯫ ꯅꯨꯔꯩ ꯃꯥꯅ ꯇꯥꯃꯟꯗ꯭ꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯔꯩꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯈꯖꯤꯛ ꯅꯣꯝꯃꯤ꯫ ꯏꯆꯜ ꯏꯕꯦꯝꯃ ꯀꯩꯗꯧꯔꯕꯒꯦ? ꯅꯨꯔꯩ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯇꯣꯝꯕ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯂꯥꯛꯄꯤꯕ? ꯋꯥꯔꯧꯕꯤꯔꯣꯏ, ꯇꯁꯦꯡꯅ ꯇꯥꯖꯍꯧꯗꯕꯅꯤ꯫ ꯄꯥꯝꯍꯩꯕ ꯅꯣꯛꯂꯗꯨꯅ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯑꯁꯤꯛꯄ ꯑꯁꯤꯗ ꯅꯊꯟꯇ ꯀꯤꯗꯕ꯭ꯔꯥ? ꯀꯤꯗꯦꯗ, ꯀꯅꯥꯕꯨ ꯀꯤꯔꯨꯅꯤ? ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯟ ꯄꯥꯏꯈꯣꯝꯕꯒꯤ ꯆꯤꯊꯤ ꯑꯃ ꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯖꯔꯝꯂꯤꯕꯅꯤ꯫ ꯄꯥꯝꯍꯩꯕ ꯅꯨꯔꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯀꯗꯥꯏ? ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯌꯥꯕ ꯅꯠꯇ꯭ꯔꯥ? ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯏꯆꯝ ꯆꯝꯕ ꯀꯣꯅꯨꯡꯗ ꯆꯤꯊꯤ ꯏꯗꯨꯅ ꯂꯩꯔꯤꯕꯤ ꯑꯩꯅ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯌꯦꯠꯂꯨꯒꯗꯒꯦ? ꯌꯥꯏ, ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯃꯄꯨ ꯇꯥꯛꯇ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯆꯤꯊꯤ ꯌꯦꯡꯕꯁꯦ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥꯒ ꯋꯥꯏꯊꯨꯡꯅꯕ ꯐꯪꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯄꯥꯝꯍꯩꯕ ꯆꯤꯊꯤ ꯑꯗꯨ ꯂꯧꯏ ꯇꯧꯔꯝꯕ ꯃꯈꯨꯠ ꯑꯗꯣ ꯐꯠ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯄꯥꯈꯠꯅ, ꯀꯗꯥꯏꯗꯒꯤ ꯑꯗꯨꯗꯤ ꯌꯥꯔꯗꯒꯦ? ꯌꯦꯡꯖꯔꯣꯏ ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯂꯩꯔꯥꯡ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯕ ꯂꯥꯛꯄꯒ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯏꯅꯝ ꯁꯤꯖ ꯑꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯃꯁꯛ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯌꯥꯔꯕꯗꯤ ꯑꯩꯍꯥꯛꯄꯨꯁꯨ ꯈꯪꯍꯟꯕꯤꯌꯨꯗꯣ꯫ ꯄꯥꯝꯍꯩꯕ ꯏꯀꯥꯏꯅ ꯂꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯍꯣꯠꯆꯤꯟꯅꯗꯨꯅ, ꯌꯥꯕꯒꯤꯕꯨꯗꯤ ꯌꯥꯔꯕꯅꯤ ꯏꯆꯜ ꯏꯕꯦꯝꯃ, ꯑꯗꯨꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯑꯌꯥꯕ ꯏꯪꯒꯤꯠ ꯑꯃꯠꯇ ꯐꯪꯗꯅ ꯍꯦꯛ ꯐꯣꯡꯗꯣꯛꯄꯁꯨ ꯄꯥꯝꯖꯗꯦꯗꯣ꯫ ꯏꯅꯥꯛꯇꯒꯤ ꯈꯪꯍꯧꯗ ꯃꯥꯡꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅꯁꯨ ꯆꯤꯡꯅꯖꯩꯗꯣ꯫
Macha ibungogi inam siza adudi onthoknasu maraibak phadauridako adubu inam siza manasu khangloidabada ai khaktana khangjage haibabu yabidrabanina karidi upai leido pamhaiba ikaina nureida haige haiduna yengduna leiringai mayambung ibungo paikhomba laktuna hanglei ina oibungo nangdi kaidarongniba mafam asida pamhaiba ikaina ikak tawduna khomlei yambung sumna sum ichal nuregi manakta laklamlibane chalo sir thangi ojala horabane mahai tamluru ichal nureidi aina thabo ama sinaribane asi haiduna paikhomba nureida yengduna noksali pamhaiba masu nureida haifet yenglamlaga jenjat tawduna chatkre macha ibungo han sida leizare nasanna haita izabani loire inam ibema seasanabu khoidabigadra khangjadedo paikhomba harauna sithi adu lawi aduga garigi khoidaroi ichana ibabo nanam seja oigadori mahakto mabuk mara yamna tapsabani adubu aina chingnaribadi atainate Nurei khangningna karibu chingnabiribano macha ibungo han paikhomba khajik tukthana haire ima maharanina ningthau oiba aikhoigi sagai nate hanthaba thakni haiduna yabirakloidra asi khanbaginido ichalibema macha ibungo haijaduna hangatchabadi najadedo thamoi manabu sengna latluraba satam adudi ningtheina punsi chupa yoktuna thambiyudo asi haijaningi oiningbo oijasanu amuba patki mayaida satlambi thambal oisanu tharosu oisanu macha ibungona hekbiduna sanagi mandirda katbirabadi onthoknasu ningthijaroidrane macha ibungo isangi kalpana asidi macha ibungo ai fawba tugi tawrine adubu macha ibungo inam seja adogi koloi minglenbu kari kaubage takpiyudo nanaida paikhomba nokladuna tapna hairi pamui masa taktana hek kaubu phau adubu hairge ingele asumna wari tawduna namit adumasu haujinkre mathangi namitni maharani hema adu nuregi manakta laktuna wafam kaya ama haire hai Nurei maharani da ngaknonduna ikai khumlei kari takpigadaba ima maharani nangi sithi ifam thokpa niyam sumna iduna leyu adudi nataduna ahai apas tharam labadi maharani aigi iti khanghangani haurakpham khangna jalu Nurei maru lukthaduna kina khumlei phagani ima maharani nanai karisu konong asigi mai chokadaba thabak khak tawjaroi phare ngakna chappa oyu hema asi hairamduna phingna chakhi konongi leikoldani Nurei khungun melei charong yanthaduna saliba uzau amagi manakta leptuna wakhal tawduna lei macha ibungo Raj Kumar pamhaiba mana thang tamduna leiringai nusa adubu urra male jangsilaktuna wari saba hori pamhaibana harauna ijalibema asikba mafam tabu khoida boy nadom asum leibadi Nurei hainingdana khumlei macha ibungo nanai nubi ngasidi hakjang khara ngamjade aduna asikba asibu thijaraktuna leikhal suna saliba melei charong sing asiga wari sana jaramlibani pamhaiba langtaknana hanglei ijalibema karamnano leirang singa wari saribadi karamna sababu yabage macha ibungo thawai panba mi oiba singa naknaduna loinaduna leibabudi mahausaga onsinaduna awai akhum tawnabana hena pukninggi santi phangido pukningbu inghali anganba ayuktana asangba napigi mathakta likla namidang wairamdana namiba malangba aduga athengba ahingdana thabal maga wari sanaba masina Nurei aigidi wakhalgi santinido pamhaiba Nurei da muna yengduna Nurei pamhaibada hangkatna yengbadi yengde maithong tamak yengbada thamoigi marol phaba ngambi khonpham ama tabada
wahanthok lising hanba ngambi Nurei ni. Masa adu hainingdraduna asumna hairi. Nurei maru lukthaduna maza ibungo nanai aihak hakjang asi ngamjadre pothajarurage chanbiyudo. Nurei asi hairamduna changkhre pamhaibada hanna yenglambasu tawde. Pamhaiba nungaituna leptuna Nurei da yengduna lehawi. Asumna leiringai konongi leikol senaba nupa ama laktuna pamhaibada makok noladuna hairi. Maza ibungobu ima maharanina la utakpiraido. Pamhaiba nupa aduda yenglaga Maharanigi kadani pamhaina mama ibema hemagi manakta paraparap sangsinduna hangi. Kari takpigadaba nasabu kawibabu ima maharani. Imagi atomba ai nasin nanaw aniga wari kupna sanaba pami. Adunani nakhoi anibu kauriba asi laklani na yambungso. Hema asi haiduna thongjaw da yengi paikhombasu manai masel haiduna matum tamak sangli. Jangau phamusida paikhomba haiphet nontaduna bevar utli. Ima maharani nasabu kawibabu. Hema nokfet tawduna hairi. Ngasidagi hauna maharani aihakna nakhoina sinanaw anigi ngak senanaba misak ani khalle. Paikhomba nahakina thawjalbu aina khalle. Aduga pamhaiba nahakina wanglenbu aina khalle. Aduga masina suloidri thangnaba leipaki ningthau singthang khombagi majanupi luhenbiga nanga luhongba imana pami kari khalli. Paikhomba hemada pakhatna miyeng amana yengduna ima maharani nazada khannabagi matam khajik pinabigadra. Khallu adubu karigumba aigi mayokta leblakpa tarabadi konong asida natana konong asigi akoibadagi lapna nangbu loi thagadabani khanguhai. Pamhaibana ima maharani adude ekhoi thokjakhri. Hema pamhaibada yengduna ngai kho atomba nangsuni nahak Nureigi manakta toina changi haibagi paw lai. Aibu leipak miyam mamangda khongoi nagadaba thabak tawraklabadi nayambungda natana nahak pusu imana ngakloidabani khang. Namidangi matamni thabal na mapung pharaba thanil amagi namidangni. Malangba mana humlakpada nungsiba leinam kayasu yelakli. Konong adugi mayay tangbanda leiba darbar adugi mathaktani. Nupa ani khak phamduna leiriba adu pamhaibana wanglen ahingse nungsidra. Aidi kale magi magun ase pumnamakpu inghanba ngamba awaba wakhal khudingmapu phathanba. Wanglen konongda leibasi nangbu wamra. Wanglen nafet tawduna mazaibungo nanai ahakti chekpal marina khaba lengba otpa yadraba mafam asida hajinbiduna thambiba asinabu mahele nungaiba. Chekpalgi wangmada lam henduna laluraga isa thudekpiduna punsi chupa paiba ngamdana lenkhigadabi saruk bhongi seklagu nongmagi cheng khujok khara charaga hingba asinadum magul leiba helakle. Pamhaiba wanglenda yengduna karigino wanglen nangna aibu aduk hangoina chaliba. Ai ase nangbu loiba mapu nate ishorna ikhoibu loibani. Mi amaga amagagi marakta asuk wangba chepal kharibabu karigino aibu aduk haknasu kina loinagano. Wanglen pamhaibada yengduna mazaibugo wanglen aina kanagumbi amabu khalli shum khalli karibo mazaibugo. Pamhaibu wakhal amada nokfet tawna khumlei posak nate mitamne. Wanglen aina khaliba se mitamne. Wanglen khangningna pamhaibada hangi maza ibungogi oigi lamdang oigadabi sana tangbal thakta phambal phanghanbigadabi sija adubura ibungona mondrang tawbiriba. Pamhaiba nokfet tawduna khumgi tawrakpaga darbar adugi oiromdani nupi ama yumthaktagi tagadawbagi maongda laurakpa ado. Nupi amana ima haina kanna laurakpani. Pamhaiba pakhana Wanglen mazaibu phambiudo nanai hak yengjarukhi
ꯄꯥꯝꯍꯩꯕꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥꯗꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯄꯥꯈꯠꯄ ꯈꯣꯟꯖꯦꯜꯗ ꯏꯕꯦꯝꯃ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯕꯤꯔꯛꯑꯣ ꯃꯈꯥꯗ ꯑꯃꯨꯛ ꯇꯥꯔꯛꯂꯕꯗꯤ ꯁꯣꯛꯀꯅꯤ ꯋꯥꯡꯂꯦꯟ ꯄꯥꯝꯍꯩꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯞ ꯇꯧꯅ ꯌꯦꯡꯉꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯩ ꯏꯆꯜ ꯑꯁꯤꯒꯤ ꯈꯨꯠ ꯑꯁꯤ ꯁꯝꯕꯤꯒꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯄꯤꯒꯅꯨ ꯄꯥꯝꯍꯩꯕ ꯈꯟꯊꯗꯅ ꯈꯨꯝꯂꯛꯏ ꯌꯥꯅꯤ ꯋꯥꯡꯂꯦꯟ ꯑꯩ ꯁꯨꯝ ꯁꯝꯒꯦ ꯑꯇꯦꯟꯕ ꯋꯥꯍꯩ ꯈꯔ ꯑꯁꯤꯇꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯝꯍꯩꯕꯅ ꯈꯨꯝꯂꯛꯄ ꯋꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯄꯥꯝꯍꯩꯕꯅ ꯅꯨꯔꯩ ꯌꯨꯝꯊꯛ ꯑꯁꯤꯗ ꯅꯍꯥꯛꯇꯤ ꯀꯔꯤ ꯇꯧꯔꯝꯂꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯒꯤ ꯑꯆꯤꯛꯄ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯝꯂꯤꯕꯅꯤ ꯅꯅꯥꯏ ꯅꯨꯕꯤꯕꯨ ꯉꯥꯛꯄꯤꯌꯨꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯋꯥꯍꯟꯖꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯅꯨꯔꯩ ꯅꯪꯅ ꯑꯗꯨꯛ ꯀꯣꯏꯅ ꯑꯩꯕꯨ ꯂꯣꯏꯅꯔꯤꯕ ꯑꯗꯨꯛ ꯀꯤꯅ ꯆꯠꯂꯤꯕꯕꯣ ꯃꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯒꯜꯂꯣꯟ ꯑꯗꯨꯕꯨꯅꯤ ꯏꯕꯨꯡꯉꯣꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯗꯣ ꯀꯔꯝꯅ ꯋꯥꯍꯩ ꯀꯔꯟ ꯆꯟꯅ ꯉꯥꯡꯒꯅꯤ ꯑꯩꯍꯥꯛ ꯆꯪꯖꯈ꯭ꯔꯒꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯇꯣꯞꯄ ꯀꯅꯥꯅ ꯎꯈ꯭ꯔꯕꯗꯤ ꯂꯥꯟꯅ ꯎꯈꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯆꯠꯈ꯭ꯔꯦ ꯄꯥꯝꯍꯩꯕ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯑꯃꯃꯝ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯤꯡꯌꯥꯅꯤ ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯃꯈꯜ ꯁꯨꯅꯁꯨ ꯁꯥꯠꯂꯤ ꯊꯥꯔꯤꯛ ꯊꯥꯅ ꯆꯤꯡꯕꯁꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯁꯥꯠꯂꯤ ꯆꯤꯡꯗꯣꯟꯗꯒꯤ ꯄꯥꯠꯌꯥꯏ ꯇꯝꯅ ꯍꯨꯝꯊꯔꯛꯄ ꯃꯥꯂꯪꯕ ꯃꯍꯥꯛꯅ ꯁꯠꯀꯥꯏꯔꯕ ꯊꯝꯕꯥꯜꯒꯤ ꯂꯩꯅꯝꯕꯨ ꯌꯦꯜꯂꯤ ꯕꯣꯏꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯗꯣ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯈꯣꯏꯃꯨ ꯄꯥꯏꯔꯛꯇꯅꯕꯒꯤ ꯀꯔꯤ ꯃꯔꯝꯕꯨ ꯂꯩꯒꯅꯤ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯅꯤꯈꯛꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯄ ꯎꯏ ꯊꯧꯖꯥꯜꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯖꯥ ꯑꯅꯤꯁꯤꯕꯨꯔꯥ ꯉꯥꯏꯖꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯅꯤ ꯊꯧꯖꯥꯜ ꯄꯥꯏꯈꯣꯝꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯍꯨꯈꯤꯕꯤ ꯏꯪꯉꯦꯜꯂꯩ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯩ ꯇꯁꯦꯡꯅ ꯏꯪꯉꯦꯜꯂꯩꯅꯤ ꯃꯍꯥꯛ ꯃꯥꯂꯪꯕ ꯃꯥꯅ ꯍꯨꯝꯕꯗ ꯅꯨꯖꯥꯒꯤ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯇꯧꯕ ꯁꯝꯂꯥꯡ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗ ꯍꯨꯝꯈꯤꯗꯨꯅ ꯈꯖꯥꯏ ꯃꯆꯦꯠ ꯑꯃꯗꯤ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯗ ꯎꯠꯂꯔꯣꯏ ꯃꯗꯥꯒꯨꯝ ꯇꯔꯥꯎ ꯇꯔꯥꯎꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯒꯨꯂꯥꯞꯀꯨꯝꯅ ꯇꯉꯥꯡꯕꯤ ꯆꯤꯡꯕꯥꯜ ꯑꯗꯨꯅ ꯀꯧꯔꯛꯄꯅꯤ ꯊꯝꯕꯥꯜꯒꯤ ꯂꯩꯅꯝꯒꯨꯝꯅ ꯊꯣꯠꯂꯕꯤ ꯈꯖꯥꯏ ꯑꯅꯤ ꯑꯗꯨ ꯈꯖꯤꯛ ꯂꯦꯡꯂꯛꯄꯅꯤ ꯄꯥꯏꯈꯣꯝꯕ ꯃꯉꯣꯟꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕ ꯍꯔꯥꯎꯅ ꯏꯆꯜ ꯏꯕꯦꯝꯃ ꯑꯩꯍꯥꯛꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯈꯪꯕꯤꯔꯝꯂꯒꯅꯤ ꯏꯪꯉꯦꯜꯂꯩ ꯈꯨꯝꯐꯝ ꯈꯪꯗꯅ ꯉꯥꯏꯍꯥꯛꯇꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯏꯆꯜ ꯏꯕꯦꯝꯃ ꯑꯁꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯈꯔ ꯈꯖꯤꯛ ꯑꯩꯈꯣꯏ ꯆꯠꯊꯣꯛꯆꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯖꯥꯜ ꯑꯃꯗꯤ ꯏꯪꯉꯦꯜꯂꯩꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯁꯤ ꯑꯃꯗ ꯆꯠꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯏꯕꯦꯝꯃ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯥꯎ ꯄꯤꯕꯤꯔꯔꯣꯏꯗ꯭ꯔꯥ ꯏꯪꯉꯦꯜꯂꯩ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯂꯥꯡꯁꯤꯟꯅ ꯈꯨꯝꯂꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯟ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨꯗꯣ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯂꯝꯕꯥ ꯆꯥꯅꯗꯦ ꯄꯥꯏꯈꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯏꯪꯉꯦꯜꯂꯩꯗ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯣꯂꯥꯡ ꯊꯥꯗ ꯑꯣꯝꯆꯥꯛꯅꯗꯨꯅ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯕꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯏꯪꯊꯍꯟꯒꯦ ꯈꯟꯗꯨꯅ ꯈꯣꯡꯗꯣꯏꯖꯔꯛꯄ ꯑꯁꯤꯕꯨ ꯇꯣꯛꯂꯗ꯭ꯔꯥ ꯑꯁꯥ ꯄꯨꯝꯕ ꯏꯪꯉꯦꯜꯂꯩ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯟ ꯃꯊꯪꯒꯤ ꯃꯄꯣꯛ ꯂꯥꯡꯑꯣꯟ ꯍꯥꯏꯕ ꯑꯗꯨꯃ ꯂꯩꯕꯤꯔꯝꯂꯕꯗꯤ ꯅꯤꯡꯊꯧ ꯀꯣꯟꯗ ꯄꯣꯛꯇꯨꯅ ꯏꯕꯨꯡꯉꯣꯒꯤ ꯈꯨꯌꯥꯗ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯖꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯄꯥꯏꯈꯣꯝꯕ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯏꯪꯉꯦꯜꯂꯩꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤꯗꯃꯛ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯅ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯍꯥꯛ ꯂꯣꯏ ꯊꯥꯔꯕꯁꯨ ꯏꯁꯥꯅ ꯌꯥꯔꯦ ꯏꯪꯉꯦꯜꯂꯩ ꯅꯍꯥꯛ ꯑꯃꯨꯛꯇꯗꯤ ꯈꯜꯂꯨꯗꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯦꯛꯇꯃꯛ ꯍꯤꯛꯇꯣꯛꯄꯤꯔꯤꯕꯗꯤ ꯀꯔꯤ ꯑꯀꯟꯕ ꯋꯥꯁꯛ ꯂꯩꯈꯤꯕꯅꯅꯣ ꯅꯤꯡꯊꯧ ꯀꯣꯟꯗꯒꯤ ꯑꯩꯍꯥꯛꯄꯨ ꯈꯣꯏꯃꯨ ꯁꯥꯌꯣꯟ ꯂꯧꯗꯨꯅ ꯄꯥꯏꯔꯛꯄ ꯊꯦꯡꯈ꯭ꯔꯕ꯭ꯔꯥ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯅꯨꯖꯥ ꯅꯍꯥꯛꯅ ꯅꯠꯇꯦ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯑꯩꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯂꯥꯏꯔꯕꯤ ꯑꯃꯗ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩꯍꯥꯛꯀꯤꯗꯃꯛ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯍꯟꯕꯤꯔꯣ
ꯑꯩꯍꯥꯛꯁꯨ ꯆꯪꯖꯈ꯭ꯔꯒꯦ ꯄꯥꯏꯈꯣꯝꯕ ꯏꯉꯦꯂꯤꯗ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯒꯤꯗꯃꯛꯇꯔ ꯁꯖꯤꯕꯨ ꯑꯃ ꯆꯠꯈ꯭ꯔꯕꯁꯨ ꯑꯅꯧꯕ ꯁꯖꯤꯕꯨ ꯑꯃ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯨꯕꯗ ꯐꯔꯦ ꯊꯧꯖꯥꯜ ꯂꯦꯡꯂꯁꯤ ꯂꯥꯎ ꯈꯣꯡꯂꯩ ꯊꯨꯅ ꯃꯤꯀꯨꯞ ꯑꯃꯗ ꯄꯟꯊꯩꯔꯝꯗ ꯊꯧꯖꯥꯜ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ ꯏꯉꯦꯂꯩ ꯃꯥꯁꯨ ꯆꯤꯡꯌꯥꯗ ꯆꯤꯡꯗꯣꯜꯗ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯃꯗꯣꯝ ꯀꯅꯥ ꯈꯪꯍꯟꯗ ꯇꯨꯃꯤꯟꯅ ꯉꯥꯟꯊꯣꯏ ꯍꯧꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ ꯀꯣꯅꯨꯡꯗꯅꯤ ꯄꯥꯏꯈꯣꯝꯕ ꯍꯦꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯩꯍꯥꯛ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯖꯔꯦ ꯑꯗꯨꯅꯤꯗꯅ ꯅꯤꯡꯊꯧ ꯀꯣꯟꯗ ꯄꯣꯛꯂꯕꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯋꯥꯔꯛ ꯆꯦꯠꯄ ꯍꯥꯏꯕꯁꯤꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯔꯩꯕꯨ ꯑꯩꯅ ꯀꯧꯏ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯨ ꯊꯧꯖꯥꯜ ꯊꯧꯖꯥꯜ ꯃꯍꯥꯔꯥꯅꯤꯗ ꯊꯧꯒꯜ ꯎꯠꯂꯝꯂꯕ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯅꯨꯔꯩ ꯃꯈꯨꯠꯇ ꯈꯣꯔꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯑꯉꯧꯕ ꯆꯦꯅꯥ ꯑꯃꯗ ꯆꯤꯊꯤ ꯑꯃ ꯏꯔꯤ ꯆꯤꯊꯤ ꯑꯗꯨꯁꯨ ꯂꯣꯏꯔꯕ ꯃꯥꯜꯂꯤ ꯆꯦ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕ ꯑꯗꯨ ꯂꯣꯏꯖꯔꯦ ꯌꯥꯔꯦ ꯊꯝꯂꯣ ꯐꯅꯤ ꯅꯨꯔꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯏ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯂꯤ ꯇꯨꯃꯤꯟ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯏꯟꯅꯔꯤꯕ ꯃꯃꯤ ꯑꯗꯨꯒ ꯃꯥꯒ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯅꯨꯔꯩ ꯄꯥꯈꯠꯂꯗꯨꯅ ꯀꯅꯥꯅꯣ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯄꯥꯝꯍꯩꯕ ꯅꯨꯔꯩꯒꯤ ꯃꯆꯤꯜ ꯑꯗꯨꯕꯨ ꯃꯦꯟꯗꯨꯅ ꯂꯥꯎꯒꯅꯨ ꯑꯩꯅꯦ ꯅꯪꯕꯨ ꯑꯩ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯅꯨꯔꯩ ꯑꯃꯝꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯃꯌꯦꯛ ꯁꯤꯡꯐꯥꯠꯇꯅ ꯎꯔꯛꯏ ꯀꯣꯏꯔꯥꯎꯅꯔꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯅꯨꯔꯩꯗ ꯌꯦꯡꯂꯝꯕ ꯑꯗꯨ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯄꯥꯏꯕ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩꯒꯨꯝ ꯃꯨꯛꯁꯨꯛ ꯃꯨꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯖꯤꯛ ꯁꯨꯞꯆꯜꯂꯤ ꯁꯥꯎꯅꯤꯡꯕꯒꯤ ꯁꯨꯞꯆꯟꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯁꯨꯛꯂꯞ ꯌꯦꯡꯂꯝꯕꯅꯤ ꯅꯨꯔꯩ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯁꯥꯏꯕꯨꯡꯉꯣ ꯄꯥꯝꯍꯩꯕ ꯅꯨꯔꯩꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤꯕ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯎꯔꯒ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯤ ꯑꯩꯕꯨ ꯍꯩꯅꯗꯕ꯭ꯔꯥ ꯅꯨꯔꯩ ꯅꯥꯀꯜ ꯑꯃꯗ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯈꯛ ꯈꯟꯖꯗꯦ ꯏꯊꯟꯇ ꯂꯩꯕ ꯄꯥꯝꯖꯗꯨꯅ ꯑꯆꯤꯛꯄ ꯊꯤꯖꯔꯛꯄꯅꯤ ꯃꯈꯣꯡ ꯅꯦꯝꯅ ꯍꯧꯕ ꯏꯁꯪ ꯁꯪꯅ ꯄꯥꯛꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯄꯥꯝꯍꯩꯕ ꯐꯝꯊꯔꯛꯏ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯤ ꯑꯆꯧꯕ ꯃꯩꯉꯥꯜ ꯑꯃꯅ ꯑꯀꯣꯏꯕ ꯑꯁꯤꯗꯤ ꯎꯗ꯭ꯔꯕꯁꯨ ꯀꯥꯏꯗ꯭ꯔꯦ ꯎꯖꯥꯎ ꯎꯔꯤꯡ ꯃꯌꯥꯝꯅ ꯈꯨꯝꯖꯤꯜꯂꯕꯁꯨ ꯀꯥꯏꯗ꯭ꯔꯦ ꯐꯝꯃꯨ ꯃꯌꯥꯏ ꯇꯥꯡꯕꯜ ꯑꯁꯤꯗ ꯌꯦꯡꯂꯒꯦ ꯅꯈꯣꯏ ꯑꯅꯤꯅ ꯆꯤꯂꯣꯛꯅꯕꯗꯣ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯑꯃꯗꯤ ꯄꯥꯝꯍꯩꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯕꯜ ꯃꯥꯒꯤ ꯃꯉꯥꯜꯁꯨ ꯐꯥꯎꯖꯤꯜꯂꯛꯏ ꯄꯥꯝꯍꯩꯕ ꯅꯨꯔꯩꯗ ꯌꯦꯡꯗꯨꯅ ꯅꯨꯔꯩ ꯐꯝꯂꯨ ꯂꯥꯎ ꯅꯨꯔꯩ ꯄꯥꯝꯍꯩꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯐꯝꯊꯩ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯔꯤ ꯋꯥꯔꯤꯕꯨ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯤꯌꯨ ꯄꯥꯝꯍꯩꯕ ꯅꯨꯔꯩꯗ ꯅꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯑꯆꯤꯛꯄ ꯄꯥꯝꯃꯤ ꯍꯥꯏꯕꯗꯥꯏ ꯑꯩꯁꯨ ꯑꯆꯤꯛꯄ ꯑꯁꯤꯕꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯧꯔꯦ ꯌꯦꯡꯃꯤꯟꯅꯁꯤ ꯉꯥꯏꯍꯥꯛ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯁꯦ ꯅꯨꯔꯩ ꯅꯐꯦꯠ ꯇꯧꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯑꯁꯤꯒꯨꯝꯕ ꯑꯆꯤꯛꯄ ꯑꯁꯤꯕꯨ ꯌꯦꯡꯕ ꯍꯩꯅꯒꯗ꯭ꯔꯅꯦ ꯍꯩꯔꯝꯗ꯭ꯔꯕꯁꯨ ꯍꯩꯅꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ ꯅꯨꯔꯩ ꯑꯩ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯅꯨꯔꯩ ꯄꯥꯝꯍꯩꯕꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯨꯏ ꯄꯥꯝꯍꯩꯕ ꯃꯥꯗꯤ ꯍꯥꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯐꯥꯗꯅ ꯃꯤꯆꯥꯟꯅꯔꯨꯔ ꯃꯥꯜꯂꯤ ꯃꯤꯠꯐꯝ ꯑꯗꯨ ꯈꯪꯍꯟꯍꯟꯗꯣꯔꯛꯏ ꯅꯨꯔꯩ ꯍꯪꯕꯤꯌꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏꯅ ꯈꯪꯖꯕ ꯑꯣꯏꯔꯕꯗꯤ ꯄꯥꯈꯨꯝꯖꯒꯦꯗꯣ ꯈꯪꯒꯅꯤ ꯅꯪꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯩ ꯅꯪꯅ ꯈꯨꯝꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯪ ꯀꯩꯗꯧꯉꯩꯗ ꯍꯪꯂꯣꯏ ꯅꯨꯔꯩ ꯊꯥꯕꯜꯅ ꯉꯥꯜꯂꯤꯕ ꯑꯁꯤ ꯀꯅꯥꯒꯤꯗꯃꯛꯅꯣ ꯑꯆꯤꯛꯄ ꯑꯁꯤꯗ ꯃꯥꯂꯪꯕ ꯃꯥꯅ ꯍꯨꯝꯂꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯊꯥꯕꯜ ꯃꯔꯛꯇ ꯊꯥꯕꯜꯂꯩ ꯂꯩꯅꯝꯅ ꯅꯤꯡꯉꯥꯏꯗꯅ ꯌꯦꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯍꯧꯁꯥꯅ ꯃꯍꯧꯁꯥꯒꯤꯗꯃꯛ ꯋꯥꯖꯩ
ꯑꯩꯅ ꯑꯩꯒꯤꯗꯃꯛ ꯋꯥꯖꯩ ꯃꯔꯝ ꯑꯁꯤꯅ ꯊꯥꯕꯜꯅ ꯃꯍꯥꯛꯀꯤ ꯃꯝꯂꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤꯗꯃꯛ ꯋꯥꯖꯗꯨꯅ ꯃꯉꯥꯜ ꯄꯤꯕꯤꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯥꯃꯤꯕ ꯃꯥꯂꯪꯕ ꯃꯥꯅ ꯊꯥꯕꯜ ꯂꯩꯒꯤꯗꯃꯛ ꯋꯥꯖꯗꯨꯅ ꯃꯥꯒꯤ ꯂꯩꯅꯝꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯄꯨꯛꯅꯤꯡꯕꯨ ꯏꯪꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯅꯝ ꯌꯦꯜꯂꯛꯄꯅꯤ ꯄꯥꯝꯍꯩꯕ ꯈꯨꯔꯨ ꯑꯅꯤꯗꯨꯗ ꯑꯣꯏ ꯊꯪꯕ ꯈꯖꯥꯏ ꯑꯗꯨ ꯉꯥꯊꯗꯨꯅ ꯅꯨꯔꯩꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯍꯦꯃꯥ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯃꯅꯥꯏ ꯑꯃꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯗꯨꯅ ꯈꯪꯕꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ ꯍꯦ ꯀꯔꯤꯅ ꯇꯧꯔꯤꯕ ꯑꯗꯣ ꯅꯨꯔꯩ ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯦꯃꯥꯗ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯦꯞꯄꯤ ꯃꯍꯥꯔꯥꯅꯤ ꯑꯩꯒꯤ ꯌꯥꯊꯪꯁꯨ ꯏꯟꯕ ꯉꯝꯗꯕ ꯂꯝꯆꯠ ꯅꯥꯏꯗꯕꯤꯁꯤꯗꯤ ꯆꯠꯂꯣ ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯗꯤ ꯍꯥꯏꯔꯨꯅꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯅꯍꯥꯛꯄꯨ ꯂꯣꯏ ꯊꯥꯔꯕꯅꯤ ꯈꯪ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯤꯅꯥꯏꯅꯕꯤ ꯅꯪꯅ ꯃꯍꯥꯔꯥꯅꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯦꯞꯄ ꯁꯥꯔꯤ ꯅꯨꯔꯩ ꯀꯞꯇꯨꯅ ꯋꯥꯍꯩ ꯈꯔ ꯌꯥꯝꯅ ꯋꯥꯅ ꯐꯣꯡꯗꯣꯔꯛꯏ ꯅꯠꯇꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯅꯥꯏ ꯃꯍꯥꯔꯥꯅꯤꯅ ꯌꯥꯔꯣꯏꯗꯕ ꯀꯔꯤꯁꯨ ꯇꯧꯖꯗꯦ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯉꯥꯏꯍꯥꯛ ꯑꯆꯤꯛꯄ ꯑꯁꯤꯕꯨ ꯌꯦꯡꯖꯔꯝꯕꯅꯤ ꯅꯅꯥꯏꯈꯛ ꯑꯔꯥꯟꯕ ꯈꯟꯈꯤꯕ ꯂꯩꯖꯗꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯆꯤꯟꯊꯤꯕꯤ ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯁꯛꯇꯣ ꯆꯠꯂꯣ ꯂꯥꯟꯃꯤ ꯂꯝꯆꯠ ꯂꯨꯗꯕꯤ ꯑꯁꯤ ꯃꯉꯛꯁꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯏꯟꯈꯣ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯔꯩꯕꯨ ꯆꯤꯡꯒꯦ ꯇꯧꯕꯗ ꯄꯥꯝꯍꯩꯕ ꯃꯥꯅ ꯅꯨꯔꯩꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯁꯤꯟꯗꯨꯅ ꯁꯥꯎꯅ ꯉꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯌꯥꯔꯣꯏ ꯃꯥꯕꯨ ꯆꯥꯟꯅꯗꯕ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯃꯤꯅ ꯇꯥꯕꯗ ꯇꯨꯀꯠꯆꯔꯒꯗꯕ ꯃꯤꯡꯊꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ ꯆꯠꯄ ꯇꯥꯔꯕꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯑꯩꯕꯨꯁꯨ ꯂꯣꯏ ꯊꯥꯕꯤꯌꯨ ꯑꯗꯨꯒ ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯑꯩꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯅꯝꯍꯧ ꯍꯧꯗꯣꯛꯄꯤꯔꯛꯂꯕꯅꯤꯅ ꯑꯉꯥꯎꯕ ꯆꯣꯏꯔꯣꯜ ꯈꯔ ꯐꯣꯡꯗꯣꯛꯆꯔꯒꯦ ꯃꯆꯥ ꯏꯕꯨꯡ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯗꯨ ꯃꯍꯥꯛꯅꯤ ꯑꯩ ꯉꯁꯤꯃꯛ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯅꯨꯔꯩꯒ ꯄꯨꯟꯅ ꯆꯠꯀꯅꯤ ꯊꯥꯔꯣ ꯑꯩꯈꯣꯏꯕꯨ ꯆꯤꯡꯂꯣꯟ ꯃꯥꯄꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯣꯏꯔꯕꯁꯨ ꯁꯃꯨꯗ꯭ꯔꯒꯤ ꯋꯥꯡꯃꯗ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯅꯨꯔꯩ ꯄꯥꯝꯍꯩꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯈꯠꯄ ꯉꯛꯄ ꯀꯞꯅꯤꯡꯕ ꯄꯨꯟꯅ ꯌꯥꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯍꯥꯔꯥꯅꯤ ꯍꯦꯃꯥ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯃꯍꯥꯔꯥꯅꯤ ꯑꯩꯒꯤ ꯋꯥꯕꯨ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯆꯠꯂꯕꯅꯤꯅ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯄꯥꯏꯈꯣꯝꯕ ꯈꯛꯇ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛꯄꯨ ꯍꯌꯦꯡꯃꯛ ꯍꯥꯡꯂꯤꯕ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯑꯁꯤꯕꯨ ꯃꯦꯟꯁꯤꯟꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯥꯖꯔꯒꯅꯤ ꯑꯗꯨꯒ ꯊꯪꯅꯕ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯃꯠꯇ ꯁꯥꯠꯄꯤ ꯂꯨꯍꯦꯟꯕꯤꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣꯍꯟꯒꯤ ꯁꯤꯖ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯩꯄꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯒꯅꯤ ꯍꯦ ꯎꯁꯤꯠꯇꯕ ꯆꯠꯂꯨ ꯂꯥꯟꯃꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯃꯤꯅ ꯆꯪꯅꯕ ꯉꯝꯗꯕ ꯁꯥ ꯀꯩ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯊꯥꯖꯤꯟꯈꯣ ꯁꯥ ꯀꯩꯅ ꯆꯥꯊꯣꯛꯆꯈꯤꯁꯅꯤ ꯍꯦꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯤ ꯀꯟꯅꯝꯗꯨꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯂꯥꯟꯃꯤ ꯑꯗꯨꯅ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯅꯨꯔꯩꯕꯨ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯆꯩꯔꯛ ꯑꯁꯤꯗ ꯋꯥꯡꯂꯦꯟꯁꯨ ꯇꯥꯟꯅꯔꯛꯇꯨꯅ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯝꯊꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯏꯗꯣꯝ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯀꯠꯆꯈ꯭ꯔꯕꯅꯤ ꯑꯩꯕꯨ ꯅꯅꯥꯏ ꯑꯣꯏꯅ ꯈꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ ꯏꯕꯨꯡꯉꯣ ꯄꯥꯝꯍꯩꯕ ꯋꯥꯡꯂꯦꯟꯕꯨ ꯁꯧꯒꯠꯇꯨꯅ ꯍꯩ ꯋꯥꯡꯂꯦꯟ ꯀꯔꯤꯒꯤ ꯅꯪꯅ ꯑꯋꯥꯕ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯒꯗꯒꯦ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯑꯆꯥꯟꯕ ꯏꯅꯥꯏꯅꯤ ꯀꯣꯅꯨꯡ ꯂꯩꯀꯣꯜ ꯑꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯍꯧꯔꯣ ꯋꯥꯡꯂꯦꯟ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ ꯑꯩꯍꯥꯛꯄꯨ ꯆꯦꯛꯄꯜ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯒꯅꯨ ꯄꯥꯝꯍꯩꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯥꯡꯂꯦꯟꯕꯨ ꯆꯠꯂꯁꯤ ꯍꯥꯏꯅ ꯌꯥꯅꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯎꯃꯪ ꯇꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯈꯤꯗ꯭ꯔꯦ ꯅꯤꯡꯊꯧ ꯈꯜꯂꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯅꯔꯤ ꯃꯌꯥꯝꯗ ꯄꯥꯏꯈꯣꯝꯕꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯦꯟꯕꯤꯒ ꯄꯥꯏꯈꯣꯝꯕꯒ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯆꯥ ꯄꯥꯝꯍꯩꯕ ꯂꯩꯇ꯭ꯔꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯤꯌꯥꯝ ꯄꯨꯝꯕ ꯈꯪꯍꯟꯈ꯭ꯔꯦ ꯋꯥꯡꯂꯦꯟ ꯃꯈꯣꯏꯅ ꯂꯩꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯛꯇꯞ ꯃꯆꯥ ꯑꯃ ꯁꯥꯔꯤ
ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯅꯨꯔꯩ ꯑꯅꯤꯗꯨꯁꯨ ꯎ ꯌꯥꯟꯕ ꯁꯪꯇꯞ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯑꯅꯤꯗꯣ ꯏꯀꯥꯏꯅꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯄꯥꯝꯍꯩꯕ ꯃꯥꯅ ꯅꯨꯄꯥ ꯍꯥꯏꯗꯨ ꯑꯣꯏꯕꯅ ꯏꯀꯥꯏꯔꯕꯁꯨ ꯏꯀꯥꯏꯅ ꯍꯧꯗꯣꯔꯛꯏ꯫ ꯅꯨꯔꯩ꯫ ꯅꯨꯔꯩ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯄꯥꯝꯍꯩꯕ ꯁꯨꯛꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯀꯣꯏꯈꯤꯗꯧꯔꯤꯕ꯭ꯔꯥ? ꯑꯩ ꯑꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯑꯩꯕꯨ ꯀꯣꯏꯒꯅꯨ꯫ ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ꯫ ꯑꯩꯍꯥꯛ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯖꯗꯦ꯫ ꯑꯩ ꯉꯝꯖꯔꯣꯏ꯫ ꯄꯥꯝꯍꯩꯕ ꯆꯠꯂꯝꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯅꯨꯔꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯁꯥꯃꯛꯀꯤ ꯃꯀꯣꯛꯇ ꯊꯝꯗꯨꯅ ꯋꯥꯁꯛꯏ꯫ ꯋꯥꯁꯛ ꯆꯤꯠꯄ ꯅꯤꯡꯊꯧ ꯀꯣꯟꯗ ꯄꯣꯛꯂꯕꯁꯨ ꯅꯨꯡꯁꯤꯔꯤ ꯅꯍꯥꯛꯀꯤꯗꯃꯛ ꯋꯥꯁꯛꯀꯤ ꯄꯥꯂꯣꯟ ꯊꯨꯒꯥꯏꯗꯨꯅ ꯃꯤꯆꯦꯟ ꯑꯣꯏꯅ ꯆꯦꯜꯂꯛꯂꯕ ꯑꯩꯍꯥꯛꯅꯤ꯫ ꯑꯩꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯥꯛꯄꯤꯌꯨ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯅ ꯑꯩꯕꯨ ꯈꯜꯂꯨ꯫ ꯑꯩꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡꯐꯝ ꯂꯦꯡꯂꯔꯣꯏ꯫ ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯐꯥꯎ ꯑꯩꯅ ꯇꯥꯍꯜꯂꯣꯏ꯫ ꯑꯩꯕꯨ ꯊꯥꯖꯧ ꯅꯨꯔꯩ꯫ ꯑꯩ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯧꯔꯅꯨ, ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯕꯤꯌꯨ꯫ ꯅꯨꯔꯩ ꯄꯥꯝꯍꯩꯕꯒꯤ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯆꯤꯡꯊꯣꯛꯇꯨꯅ ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯕꯨꯡꯉꯣ꯫ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯏꯔꯟ ꯑꯣꯏꯅ ꯈꯟꯖꯔꯦ꯫ ꯑꯩꯍꯥꯛꯀꯤꯗꯃꯛ ꯑꯣꯏꯖꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯕ ꯅꯍꯥꯛꯄꯨ ꯀꯔꯤꯒꯤ ꯑꯩꯅ ꯏꯟꯊꯣꯛꯂꯨꯕꯒꯤ ꯏꯇꯤꯛ ꯂꯩꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯅꯪꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯣ, ꯌꯥꯝꯕꯨꯡꯒꯤ ꯏꯅꯝꯁꯤꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒ ꯊꯦꯡꯅꯔꯨꯗꯨꯅ ꯅꯪꯕꯨ ꯅꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦꯀꯣ꯫ ꯅꯨꯔꯩ ꯄꯥꯝꯍꯩꯕꯗ ꯌꯦꯡꯗꯨꯅ ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯇꯤꯛ ꯆꯥꯅ ꯐꯪꯂꯕꯤ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯔꯥꯏꯕꯛ ꯐꯕꯤ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯈꯤꯒꯅꯤ? ꯑꯋꯥꯐꯝꯗ ꯇꯥꯕ ꯅꯠꯇꯦꯗꯣ, ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯇꯣꯡꯕꯅꯤ ꯈꯟꯖꯔꯤꯕꯅꯤ ꯇꯨꯃꯤꯟꯅ ꯊꯃꯣꯏ ꯃꯅꯨꯡ ꯑꯁꯤꯗ꯫ ꯑꯁꯨꯝꯅ ꯅꯨꯔꯩ ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯁꯪꯁꯥꯔꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯟꯒꯤ ꯅꯨꯡꯉꯥꯏꯕ ꯑꯔꯪ ꯑꯔꯥꯛꯀꯤ ꯄꯨꯟꯁꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫